Akashvani Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Thasiki Kunmathwedagi Hoduna Satharakiba Manipur Sangai Festival Lising Ani Kunmanga ngasi loisilagani Pradhan Mantri Narendra Modi gi pukningi wa Man ki Baat ki cham kunipan suba episode ngasi ayuk pung 13 da Akashvani thongda sandokani amasung Chhattisgarh da sathariba DGP IGP conference ngasi loisinbagi mifamda Pradhan Mantri Narendra Modi saruk yagani Nimit tarani subna chatharakpa Manipur Sangai Festival Lising Ani Kunmanga ngasi loisilagani Thasigi Kunmathwedagi Hoduna Chattharakiba Festival asida tongan ba mafamsingda kala sanskriti jagoi isai literature sports yauna tongan ba thorong kya pangthorakli Festival asigi manungsanna film festival music festival Sumangila festival cherry blossom festival international polon singba pangthoki Festival asigi ngasi aroiba nimita Imphal ki Palace compound leiba Baigachandra open air theater da ngasi numidang wairang government dance college gi choreographic presentation ama utkani Miss Sangai Festival Lising Ani Kunmanga gi grand finale su mapam asida pangthokani hapta kangjai pungda nungthil pung 3 dagi hoduna panthoibi saitha tampham loisang singi isai amasung tangkul fusion music pangthokani festival asigi saruk ama oina Bishnupur jila gi Loktak Pata chathariba tharonggi manungchana ngasi aroiba nimita lan tanba khu in chingba longthrai inba amadi popa hi yeiba asina chingba pangthokani Kuman Lampak Archery Ground pangthokliba Sangai Music Festival gi saruk ama oina iramdamgi amasung leibak asigi artisting amasung benching music performancing ngasi numidang pung 8 dagi hoduna utkani Indian National Army INA gi freedom fighter thoksom angau singi sama kuntha taruk suba mapok komon ngasi Imphal gi Kaisampata leiba DIPR auditorium da pangthoklagani Thoksom angau sing birth anniversary celebration committee na sinba thorum aduda Maharaj Buddha Chandra College gi hanigi vice principal Sanasam Umananda Singh Pongnapam Paukse gi editor Aribam Romidor Sharma senior citizen forum Singjame gi president Thoksom Ibo Bisak Singna Singba saruk yagani Pradhan Mantri Narendra Modi gi pukningi wa Man ki Baat ki chama kunipan suba episode ngasi ayuk pung 13 da Akashvani thongda sandokani thorum asi AIR News DD News PMO amasung Information and Broadcasting Mantralagi YouTube channel singdasu live streaming tawgani Tharom asi LRS Susampurdasu sandokani masigi Manipuri wahanthok Pradhan Mantri na wangang behek loibaka Akashvani Imphal na sandokani masi ngasi numidang pung nipal dasu amu hana sandokani direct role singdana hayeng sandokani paugi marak thana atenba break ama Admission open Caesar Foundation na chalairiba St. Anthony School Sangakfamda pre-nursery dagi class 9 faubagi ming channabagi registration hauzari offline registration gi damak November gi tang 16 dagi December 3 faubagi manungda school office ta ayuki pung 8 makhai dagi numit yung bamatung pung 2 faubagi manungda lakpiduna tanabiu amasung online registration gi damak aikogi website www.santanthonymanipur.org da changbiduna December gi tang amadagi January tang 10 faubagi manungda registration tawbiu class 5 dagi class 12 faubagi nupa amasung nupi singi damakta matik charaba amadi matamga chunaraba hostel gi facility su fangbigani adonggi angang shingi tunggi aifanabagi damak St. Anthony School Sangakfamda admission tawbiu khudongchaba si lobiu Tabiriba pawse Akashvani Imphal dagini Pradhan Mantri Narendra Modi na Chhattisgarh Raipur da chathariba Director General amasung Inspector General of Police ki All India Conference da saruk yakre social media da thagatpa warol amada Sri Modi na hai conference asi ahanba nimita Bharat ki ngaksel gi lamda tongan ba hiram kaya da sauna ahongba puraknaba thosing kaya gi matang da kupna khanaki masi lam asida anogba niyom amadi sakhwat khongthang kaya khananabagi achouba platform amani hokibi irai nimita Nawa Raipur gi Indian Institute of Management da hodoktuna Namit humni subna chatharakliba mifam asigi ngasi aroiba namit ki session dasu Sri Modi saruk yagadauri Kendra gi Griha Mantri Amit Shah National Security Advisor Ajit Doval Kendra gi Griha Rajya Mantri tongan ba Rajya amasung Union Territory singi DCP sing amasung Central Police Organization singi dosing basing mifam asida saruk yari
DGP IGP conference asigi sahi asigi hiramna Brexit Bharat security dimension haibasini miyambo anoba punsi mahingi singnabasingdagi ngakthoknaba awangba thaki security framework sing semgatpada mifam asina ahenba mieng thamle left-wing extremism, counter-terrorism, disaster management, nupi singi ngakchel, forensic science amasung artificial intelligence yauna leibaki oiba maru oiba ngakchel gi samasya singi matangda conference asida kupna khanaki. Mifam asigi manung chana Pradhan Mantri na mathong ningthina tawba police personnel singda President's Police Medal su khosinagani. Hayengdagi haugadoriba sangsatki ningtham mifamgi mangoinana sarkar ngasi rajniti dol punamaki mifam ama New Delhi da kauri kendagi parliamentary affairs mantri Kiren Rijijuna sangsatki sabha animaki luchingbasinga unagani mifam aduda sarkarna lok sabha amasung rajya sabha gi mifam ningthina asoi angam yaudana pangthoknabagidamak rajniti dolsingdagi mateng pangbinaba haijagani. New Delhi da ngarang pangmising da wangangbada Chiri Rijijuna hai rajniti dol singi luching basingi mifam da sarkar na makhoi gi moching tagani sangsat ki ningtham mifam mathang thagi 30 phawa chathaga doriba asida tongan ba maru ebe hiram kaya pokatna khana baga loinana bill kaya pass toraba yai khanung chup thangba bangop sagar gi sarukta sitliba nongle nungsit titya Tamil Nadu gi samudra mapal tamna sisilakli lakliba pung kunmari asida nonglei nungsit asi Tamil Nadu Puducherry samudra khongpan gi awang thangba sarukta sisilakpa yai Kudalor amasung Naga Patniam da weather agency na red alert lauthokre Chennai amasung Kanchipuram yauna samudra khongpan gi mafam kayada mayai oirap oina nong churba yai hairi Andhra Pradesh ki samudra khongpan gi mafam singdasu ngasi paraptagi hauraga akanba nong churba yai hairi Griha Mantralayan hai Rajya sing amasung Union Territory singi Coast Guard amadi authority singa leptana pau phaunaduna akanba section thorang lokhatli Kendra Home Secretary na Tamil Nadu Puducherry Telangana amasung Andhra Pradesh ki Chief Secretary singa phibam asigi matangda kupna khanari Uparashtrapati CP Radhakrishnan ngasi Haryana gi Kurukshetra chatkani mahaki khongchat manungda Sri Radhakrishnan Kurukshetra gi National Institute of Technology gi kunsuba convocation da saruk yagani ngasi phongba paukse singi maru iba pauksingi damak haujik Okram Umadini leire Umadini Thagachari Ibehaibi Sangai Festival gi mayokta IDP singna changsinba khongjangda Gwaltabi da irang thokibagi pauna ngasi phongba pauche ayambada maruiba pau oina phongli IDP singna yumda hanjinjarage haibigi khongjangda security force singa muknakre police amasung paumi yauna taret sokle haibasina Sangai Express ki edition animaki chauna headline tawri Drug laibada Indian singi GST Myanmar masa singna sizinaramba thengnare haiba pau Sangai Express Manipuri amasung English edition da maruiba pau oina phongli Poknafam amasung People's Chronicle dasu IDP singna mayumda hanjinjarage haiduna irang haurakpada security ka chauna muknakre taruk sokle haina ahanba headline tawri Illegal immigrants singi mathakta akanba mityeng changnaba naga luchingba sing punsinkhre haiba pau asina poknafam gi anishuba headline tawri Enforcement Directorate na Indo-Myanmar ngamkhaida ahanba oina achouba drug ki network ama khangdokpa ngamkhre haiba pau amana People's Chronicle gi anishuba headline tawri Assam Rifles na Tengnopal da IED manga fagatkhre haiba pau amasu pauchi asigi ahanba lamaida phongli Sana laibakta IDP singna Gwaltabi tamna thomjinbada security na thingkhre miwei kaya sokle December phawbada yumda hanjil hangani haiba lainga ki wafam thajade haina IDP gi maikaidagi phongdorokpa wafam asiga loinana Gwaltabi da maitai changlakpa yaroi haina masing yamlaba kuki singna rally chetkhi haibasina ahanba pau oiri Naharol gi thaudangda Sangai Festival gi manung channa Loktak Patta pangthokadaba thoram sing pangthokpa ngamdana leiri haina anishuba headline tawri IDP singna masagi mayumda changjarage haibagi khongjang khangkan kansilakli haiba pau asina Huyanlan pau gi ahanba headline tawri Tara manga suba Manipur Polo International Trophy Manipur na laure haiba pau asina Manipur Mail gi anishuba headline tawri Ibehaibi Thagachari Umadini Aroibada maru oiba pau amo Tha asigi kunmathodi hauduna chatharakiba Manipur Sangai Festival lising ani kunmanga ngasi loisilagani Pradhan Mantri Narendra Modi gi pungningi wa man ki bat ki chama kunipan suba episode ngasi ayuk pung 13 da kasmani gi thongda sandokani amasung Chhattisgarh chathariba DGP IGP conference ngasi loisinbagi mifamda Pradhan Mantri Narendra Modi saruk yagani pau loijare